ngasi numida wairam phongkiba tongan-tonganba Manipuri sifungsing amasum thokiba thawdok wathokisingdagi maruoibi ipausing miyamna thamjagi ahanbada Kangleipakki Maira Newsdagi lokusaraga masana Kuki masa pastor ni haijaba miyoy amana sugunu amadi moreda landagani haina lauthorakli Kanglupki lan asina khwaidagi hena sogolaba mapum oiriba kaksing kendragi manungsana leiriba sugunu amadi moreda Kuki Militant singna Nongmei kapsinduna kai hobagi thabag yamna toina satharakli sera sida ngarang numidang pung 10:35 taba matamda laloi phai Kuki Khulomdagi sugunu awang lekaida Nongmei round ama kapsilakre Nongmei kapsilakwa aduda Khul ngakliba Khunja volunteer amadi security force ki maikaidagi handunu Nongmei kapkiba leiti haina Khunja singna pauksi sida khangalakli Amaromda sugunu amadi moreda akanba landagi thabak sathagani haina Kuki macha amana khutta Nongmei macha ama pairaga fajadaba mitei community bu sokpa wahi wata kya sijnaduna social media ra thagalakli social media ra thagalakliba sigi matung inadi sugunu da leidiba mitei macha sing nungaina layu aikoi mafam aduda halakpa matam layani halakpa matam tambangamde mak pastor amagi macha nupani mak macha maksu pastor oidi Maki mamingna Stephen Sangthanga kawi haina sengna takli adugo maki laifamdi takti miyoisina Nongmei macha ama pairaga akan aring singduna hariba wafamdi makoina sugunu amasu moreda lae haibagi kangsi khingani madura mitei singa mayuknagani hairi masidana tana lamdam sigi na ha oiriba lop amagi lusingba amabusu hunduna yam usittana fajadapu wahaina ngangsakli loinana magna social media ra thagalakliba footage asi viral oire masina maram oiraga kangluki lanasi hena kankhatnabagi maram ama oiragani haina praja section kyadigi press ta phungdoknarakli Praja section kya na phungdorakpagi matungina di asigumba kangluki irang thoknabagi maram oiriba wafam kya ngang saktuna thagaliba asi Manipur lengang na tumina laithokpasumroi masagi asingwa saktam tasingna social media da uttuna khanglakliba miyoisi phaduna aingoeba thabuk khudakta lokatpham thoi haidi atopa pawmana Kuki Militant singga itham moirangpurel gi Tumurok tu Nongmei kapnabada Khul ngakpa Khunja ma Sokle Imphal East District ki Maphaudam Police Station ki manungsana itham moirangpurel gi Tumurok laingoi pekpham kwari gi mamang thangba sarukta leiba molham Kuki Khulda ngasi akan mamongda nakalani muktu Nongmei kapnakre Nongmei kapnabadu da Khul ngakpa mitei Khunja ma Sokle haidi Nongmei kapnabagi thawdo asi Kuki Militant singna ngasi ayuk pung 10 rom taba matamda molham Kuki Khulromdagi tholaklaga itham moirangpurel gi laingoi pekpham Tumurok ta bomb kapsinduna hana pukhanki masigi matungna Nongmei round kya amasu kapsilaki Nongmei kapsilakpa adura Khul ngakpa Khunja singna handuna akan mamongda nakalani magda kutonaki Nongmei kapnabaduda bomb masena panwadagi Khul ngakpa Khunja ama maigi sarukta khara soki soklaba Khul ngakpa Khunja si mayumai kei pale singu khoktagini thawdok thokphamdagi pu tharaktuna layengbagi thabak satakre kari su khudong thiningai oidre hairi Nongmei kapnaba sidu state security force ki kangbu su thawdok thokphamna sangsinuna Kuki Militant sing takthokna bogana ki adubu nungthil pung 2:30 taba phawba Kuki Militant singna masit oina Tumurok maikaida Nongmei kapsilaki haujik su Khul ngakpa Khunja sing phibam semduna lanthengna ba laidi hairi Amaromnana Kuki Militant singna senjam sirang khulda Nongmei amasum bom kapsinduna akan mongda landarakre Ngarang nungthil pung 5:40 taba matamna Sengmai Police Station koliba National Sport University gi awang thangbada leiriba harauthel Kuki Khulromdagi Kuki Militant singna senjam chirang tamna bom kapsinduna landarakraba matungda ngarang numidang amasung ngasi nungthildasu amuhana bom amadi Nongmei round kya kapsinduna landarakre Ngarang numidang pung 11:30 taba matamna Kuki Militant singna khutlingduna bunker saduna leiriba mafam sing haibadi harauthel sangsang Lairol Phayang amadi Moilina singma mafam sing asidagi singthaktagi senjam chirang maitei Khul tamna bom amadi Nongmei kaya marum kapsilakre madura senjam chirang Khul gi maning thangbada leiba watham tombi gi yumda Nongmei maruk kya jingara phawjilaki hairi Kuki Militant singna bom amadi Nongmei kap tharaktuna singthaktagi landarakpa adura Khul ngakliba Khunja sing amadi mafam adura leiriba Central Force amadi State Security Force na hannuna akan mamongda Nongmei kapki nakal animakta Nongmei kapnabadura asu apan amadi misimina yawbagi pawphangidi ngarang numidang Nongmei kapsilakraba matungda ngasi numi jungwa pung 12 rom tarakpa matamdasu Kuki Militant singna harauthel sangsang amadi mulaina singba Kuki Khulgi amunghana senjam chirang amasum
Thangna mitei khul Nongmei amasung bom kaptharaktuna landarakre Nongmei aduda sanjam sirang maning leiba water supply manaki helipad phawbu Nongmei maru yorki maduda natana sanjam sirangi Khunja maya phawbu Nongmei maru kya yokslakpadigi Khunja kya mayum thadokuna lanjana khari Nongmei kapnabigi paw si phangmarigi haujuk mafam aduda state security force ki kangbu sanction duna Kuki Militant sing takthoknabigi thabak paikat pa haure hari panmaya bade harauthel sang phayang amadi mulai hairiba Kuki Khul sing asida khulai paiba Kuki sing masing khangna leibada natana bunker kya saaduna mitei khulda ngihak leitana landana ba sem saaduna leide habisi Manipur lenga ki mafamda pauksi amadi electronic media ki kuthangda Khunja sing khan khraba sing asi phaw hairiba mafam sing asidagi Kuki Militant sing asi lenga na takthok pangamdana leidibasi karigeno haibu hang hangnarakpa ga loinana lenga ki pangdaba thawdo asibu Khunja sing na pena dabasu press ta phungdoknarakli Atopa pawmana border fencing amadi free movement regime thabak to onthok lagani haina lakthorak pagi Arambai Tengol na Union Home Minister Amit Shah bu thagat phungdokre Arambai Tengol ga MLA Minister Singapore na haukiba January kunga mari English ngani ga kunga mari da Kangla Utra mamang wari sanakraba matung wasak lawduna Kanglai Park asibu kannaba thamkiba point sing adu thabak to onthok piraknaba haiduna matam thakiba ngasina roibana mini ngasina mit asida Union Home Minister Amit Shah na mamang nasu aibikiba border fencing amadi free movement regime ngasi yamna strict oina miyamna thabasi paikhatlagani haiduna lauthok pirakpagi damak Arambai Tengol gi mekedegi Union Home Minister Amit Shah bu thagasadi haina Arambai Tengol gi controller room operator gi thopuriba Laishram Robasna press thadorakpa chiol aman haidi Seoul asin hai makha tarakpada lemhoriba point manga haibadi ahanbada NRC 1951 base year duga deport tawkiba miyoi horakphamda halankhiba ani subada Kuki lalauba singdagi su laukthokpa duga action tawba ahum subada Myanmar dagi handak sangjarakliba refugee mayam detention center da thamliba si Mizoram da thambikhiba maramdi makhoi miyoi yam manajabanina mari subada Assam Rifles ki jurisdiction manungda poppy thabada kariyamata Hyderabad amadi report pikhatraba miyamna AR bu thajaba sulai leitre masi Kanglaipak Manipur ki laukthokuna atai paramilitary force sing sindokpa manga subada Kuki illegal immigrants sing est list ki laukthokpa haibisini Seoul sina hariba point sing asisu Athubuda laukthok pirakani haibagi thajaba thamjari loinana athuba matamda state assembly ama kauraga lairiba MLA minister mayamna assembly da points sing asi puthokpiduna lemhauriba points sing asi su pass tawbiraga central government na taksin biu masida central government na positive response pirakani hane thajai piraktre aikoina adu ireiba improve asi kannanaba miyam pumba ama natraga ama lambi thigin hari Aroibra Union Home Minister Amit Shah ikai khumnabaga loinana Arambai Tengol gi maikedi thamlaklibati Save Manipur to save India from illegal immigration and narco terrorism haibisini atopa pawmana CM na CL lauduna poppy pambi thandana bagi khananainaba mifam pangthokrai Manipur lengara lamdam asidagi mayai kaba nisa maru phangna muthanaba sangsilakliba khongjang asi hena kansinanaba madi lamdam asigi singi tuan mafam singda park sina niyam gi wangbara thariba poppy pambi sing mangananaba madi matau kramna thaloidagi haibigi matana khananainaba mifam ama Chief Minister gi secretary ta pangthokrai Chief Minister na preside tawduna ngasi pangthokiba khananainabagi mifam adura Chief Secretary Manipur Police Department gi makok thongba sing NCB NAB NAB Forest Department MARSAC amadi Forensic Science ki makok thongbu official singju saryaki khana nainaba mifam adura Manipur gi sing kaya kokthok laga poppy pambi thabi gi video footage sing adu kapthok tunu yengba gi thabak sataki amaromdana club taragani pan more lambida counter economic blockade chatabawkhre Border town more the mathau toribi state security force in the ising yauna sana thanaba polam amata PB yaru hena Tenopal BBF ki kangbun akan makhongjang changsin kibadu February manga phawgi manungda handokadabani haina Thobal dagi waithau phawbada leidiba club taragani pana punduna semkiwa mitei community joint coordinating committee na khangan kibadu thabak oina pangthoraktabadagi ngasidagi hona committee asina Imphal more lambi paringi Thobal Babu Bazar Kiam Sipaida counter economic blockade chatabawkhre ngase ayuktagi committee asigi masing yamlaba thaumi nupa nupi singla mite tholaktuna Imphal more lambi paringda lakpa gari sing check tawduna sana thanaba polam sing yawbra haini yengki
Mori amadi Technopol na singba maphamsingda sangadaba gari sing sek tawbada sana thanaba polam sing yoramba tarabadi singthaduna pusinhankidre haina committee asigi secretary Thanaujam Rajuna phungdorakli mangna makhatana hai sangshiliba khongjang asi miyam punamangna sarugyabiyo Mori da ngak senbagi thabak tawribi state security force singda maram sadana thaknabi ising amadi atai sana thaknabagi polam phanghanba yaroi haba khongjang asi lebak masa tadabani ain gi wangmada satabani maduna khongjang asi handoktriba phawba counter economic blockade asi club taragani pan leptana satakigani masida miyamna mateng pangbiyu haiki atopa pawmana phumjenduna leiruba LLI gi local lomi singna JCB sizinaduna ising selankre Loktak Lip Irrigation LLI gi labukta ising yaholiba local gi mafam kyara phumjenduna leibadigi moirang maikaida leiriba labukta ising yawbang amdana leiramba the Water Resources Department gi miyeng sangwaga loinana moirang kendra gi MLA Bisnupur District Police ki ASP amadi moirang maikaidigi lawmi miyam ga loinana ngasi JCB sizinaduna local gi sarukta phumjenduna leiramba canal sing tengthoktuna ising yawbang amdana leiramba moirang gi labuk singda yahonma ngamle hari Hiramasiga madi leina ningthokong kha khuna wa number 4 leiba erengbam Newton kauba social worker amana phongdorakibagi matunginadi LLI gi local gi sarukta humjenduna matam kuina leirambada natana bypass ki saruk singsu hoduna arember ising manghanduna leirami haidiba mafam singa singa si samjin sajinba madi mention bagi thabak sataduna mari lena balabuk singda ising johan mangamle maduna haidiba canal samjin sajin bagi thaba asobu mateng pangbiriba Water Resources Department moirang kendra gi MLA madi mari lena ba lawmi miyambu thakatba phongdoki mangna hai kanglup ani gi irang asina lawmi sing law ningthina panba ngamdabadagi chathok marang kaina puthokpa ngamdaduna awaba phibamda leiribani haidiba Laupam Pubala Amadi, Tinungai Maningasi, Narang Nahaldas Kuki Militant sing Nongmei kapsin na landapam oiruni. Adobo lan manung oirabasu law udaba yadabanina, Ningtham Mahi Marong singamadi ahan malauroki potok na bigidamakta LLI gi kenel gi Khunjaliba amadi akaiba maphamsing semjenduna labukti ising yohonana bathabasi paikhat panehane se phongdoki. Amaromdana GR gi Kangbuna Kesper gari thachinduna MLA Sam Kumar gi lambi thinglure. Ngasinung thilpung Amarum tapa matamda Andro Kendra gi MLA Thanaujam Siam Kumana Moirang Porel de Leriba Maki Mayum da Lakpada Itham Moirang Porel de Gorkha Regiment gi Kangbuna Kesper gari sizinaduna lambi thattuna MLA bu detain tawduna matam khra thamlore pausi isna phungwa pawgi matunginadi Itham Moirang Porel Purama khongna Gorkha Regiment gi Kangbu thomjilakpa matamda Bapam adura leiba masing yamlaba maira paibi imasingna Gorkha Regiment gi Kangbu sangba yaru haiduna thinki Sera adura MLA Syam Kumar na maaki security escort ka loinana Moirang Porel du leiba mayum da lakmani Matam adura Gorkha Regiment gi Kangbu na MLA Syam Kumar na sanggadaba lambida Kesper gari na thatsinduna thamlaga sangankite hairi masigi matungna maira paibi nupi sing amadi MLA gi maikaidigi karigidamakta MLA na masagi mayum da sangmada thinglibano haiduna Gorkha Regiment gi Kangbu da hangbaga loinana awai akhum tawduna unkhatnarakpadagi Gorkha Regiment gi Kangbu na lambi thatlamba Kesper gari edu thawdoklaga MLA Syam Kumar mayumda sanganki hairi MLA Syam Kumar gi maikaidigi matungda asiguma maram sada thabasi amuhana Gorkha Regiment gi Kangbu na Manipur gi mafam amata tawgano miyam gi mihut lawmaker oiriba mada utkadaba ikai khumnaba adu khangna satkadabani hainasu khanganki haire hainasu pausida makhatana phongdorakli atopa pawmana Kuki Militant ki member mapanga MSA gi official singa unakre Kuki Militant ki member mapanga Ministry of Home Affairs MHA gi official gi team amaga unaduna Manipur gi sarang na phibamisigi matana wari sanabagi mifam mapang thokra hari ngarang pangthoki be mifam madura Kuki Militant ki member singa duna Makai lana Myanmar ga santok sin yahandriba sigi matangna amadi haukiba January 10 da Manipur gi apunbe saktam kaidana ba kangla da arambai tengol ga mitai furuk ki laingak minister MLA singa wasak lawmina kiba dugi matangna pukatki Ministry of Home Affairs Northeastern gi advisor AK Mishra na lusingdana from giba mifam aduda Intelligence Bureau gi official singsu saruyaki pung ahum sangna from giba mifam adura tribal delegates sing aduna Susampur amadi Ferzol district ki singi mafam singda thokliba irang gi matang nu spautongki makoina thangalaklibu wafam adu higher authority de sungsoi soidana yahongani haibagi thajaba MSA gi official sing piki panba yabadi tribal body sing asina Union Home Minister Amit Shah ga unaba
unanaba taknaduna lakhibadu hauju phawi oinadi unabigi matam phangdri ngarang gi mifam adura saruk yakiba tribal delegate sing aduna kuki jau phurupna taliba tokhaiba administration gi demand hauju su makhatana sathari amadi phangna bohona gani hadi mafam masi February ahumda Chief Minister N Biren Singh New Delhi da Union Home Minister Amit Shah ga unaraba matungda pangthokibani makasa tharak poina kangla pawdi ge topa maruiba pawkhra namo khurkhul maning sing da san ani halaga pukre ani na sokpadigi laikatnari Khurkhul gilabukta sajik chaduna leiba san lawa ni kuki kulai paibising nomai kaptuna halaga pukre nomai palaba san aniama veterinary doctor singna layeng bagi thabuk satakre hairiba thawdo singara nungtil pung mariga makhairom tabada Imphal West District ki Khurkhul maning labukta thokibani nomai na kaptuna halam khiba amade sowan khiba san singadu Khurkhul makhale kai digi haikham lot kauba amagini thawdo sigi matang na press na phongba pawgi matungina maki san manga mausagum Khurkhul maning labukta thadok lingai kuki khulai paibising kum tharaktuna sanadu nomoina kaptuna jai tata da haplaga pukhiba miyam unhokhi loinana mafam aduda yengsilubuda san ani nomoina panduna soktuna lairamba thengnarakibane hadi makasa tharakpana paujal pausi dige to atenma pawmana thangjing singthakta kuki jau singa yungliba cross athubuda lathokadabani IMCYA International Meitei Christian Youth Assembly IMCYA na handakta Meitei ki yamna maruoiba leifamlen oiriba thangjing singthakta Jesus Christ ki cross yungsiliba si athubuda lathokadabani mafam asi kuki jau gi mapa mapu gi laining phamnati mafam asi Meitei gi ipa ipu gi senglap leifamle ni haiba kuki jau community singna khangpamthei assembly asi na thadorakpa siol amagi matungina thangjing sing asi Meitei gi laining laisunga madi civilization ga tana thana ba yaroi da mafam mani aduga Meitei singi yumsa rol gi horakpham su mafam masi to oiri bani thangjing sing asina Meitei gi puari da leiriba thangjing singoi rol singni suplen amasum thangjing theloi haiba puari asida Meitei gi sagona duna leiriba mahaurol gi satnarak dharmi goeba lairik sing asina mayek sing takli madudi thangjing sing asi Meitei furuk gi sengleba leifamlen amani haina yamna thamoi sungai oiribadi kuki jau community gi narko theory singna mamang thagi kunga mangar sengleba leifamlen thangjing singdol da cross yungsinduna makoi gi lamni haina taknabagi dama hotnarakpa asina Christian lining satpa singda yamna sauna akaiba pibu oina thokadi maramdi cross haibasidi Christian lining satpa singna sir singda yungma natana mafam amata hector yungba haibasi sanadi thawdo asina Christian lining satpa Meitei singda yamna sauna lamdam sigi miyamna lana ohanabagi thawong amani haina phongdorakli adu haujukuinadi miyam paus matang solution jarage masu miyam puna no update ngaminasi